TOMTV na akhanaba pau oina sandokhiba haingangdagi matam kuina naduna laklaba YUMNAM PAKPA ngase Manipuri Chief Minister Nongthombam Biren gi meeting makhada JNIMS Hospital da ngasidagi laiyengba houkhre chayamagi mamangda laibaktiba thodok anida makhong chatpa yaraktabada natana wa fawba ngangbang ngamaktaba amadi macha ani fawba lairik tamhanbadi lairadana masagi ingkol fawba yonduna layeng chathariba imung adugi awaba wari TOMTV na akhanaba pau oina sandokhraba matung lamdamasigi tongan ba pukchel chawrabe lof amadi organization yangkhai romna ngasi fawba imung asida lepleitana mateng pangnarakli Masida natana Manipuri wangwada leiriba miyoi kayana imung asigi bank account da sel gi mateng kayasu lepalektana pangnarakli matam kuina imung asina mami shamluraba lakleroidra khalluraba numit haibado ngasi oiri awa ana laira anang singi marupni hainariba BJP gi state lengak asigi lochungliba Chief Minister Nongthombam Biren gi meeting makhada papak ngasidagi JNIMS Hospital da laiyengba houkhre Chief Minister ki thauzal ki idik kharadang fangbada wangmang ngangba fawba thoktraba YUMNAM PAKPA matam kuina awa chaina khangtuna laklabi pakpa gi loinabi ichan pikliba macha ani asonbi mama mikup kharadang oiribasu momon minok tamjahuri YUMNAM PAKPA bu ngasigi layengnaba JNIMS da pukhalakliba Hengang Kendrogi Siva Club ki General Secretary Wycom Suras Nahai Chief Minister ki athang matung ina ngarang JNIMS ki Director yauna Dr. Kayaga mifam pangthoktuna YUMNAM PAKPA Hana yengkiba Dr. ki chechang sing puthokduna yengkhi amade department khodingmaki Dr. Singna kupna tanaraba matung ngasidagi layengba hongnanaba JNIMS da purakpane YUMNAM PAKPA gi anaba sing ase phatriba phawba yengduna ana layengbada changba senpam khodingmak Chief Minister na puthokani karigumba Manipur da layengbada khudong charoi da baleribasu asangba senpam khodingmak puthokduna mapalamda puduna anaba asina phatriba phawba yengani haina Chief Minister na phongduraki haina Surasna haiki Koina ngarang dagi dapakpagi anabaje yengba hojabneba mamangdama yengiba chechang khodimak JNIMS ke superintendent amadi director masa yaroga koi ngarang kupna khana naina matungda hariba treatment si ngarang dagi hongna yengba hojaraga ngasi patient masa laaga hariba jingji honorable CM gi miyeng makhada dapakpagi anabaje hek hobodagi na loiba phawba yengbigane takpiregi masigi makhaponna ngarang dagi khoi yengba hojabani hojik JNIMS ta treatment athariba sida mapung phana phabangam dragadi outside ta pubagi khudong chaba dusu honorable CM na takpirak koi makhaponna hoji akoi mafam sida Dr. Umeska tanajare mana hoji treatment athabiri hana mafam sida hana magi treatment si phagadra haina amtang test tawgiji adu loraga pharoidabu oragadi mapalomdaina puraga yengji haibasu doctor gi maikai degi thambire Nakan namaromda YUMNAM PAKPA gi loinabi YUMNAM ongbi ichana TOMTV na awaba mayok na duna hingliba imung asigi paudam miyamda sandokpiduna lamdam asida natana tongan ba state singda leiriba pukchel chawrabi kayana ngasi phawba letana angamba mateng panglakpana ngasidi awaba taraba singi marup leiri haibado mayek sengna taklari Masimagna kariguma matamda awabagi potlum khangba ngamdabana pikliba icha aniga imung manung puna taibang palase thadokduna chatlasira haina fawba khanluraba aikoi khudingmaki mafamda anauba thauna ama pire miyamgi thawjalna layengba ngamludraba ipuroiba nongmadi mahosagi punsida halaktuna aikoi gumna awaba nanglaba sing mateng pangba ngamnanaba hotnaningbagi thauna amasu ngasidi miyamna pibire miyamgi tawbimal punsi chupa kaujaroi lamdamasigi Chief Minister na ngasi hospital da puduna layengba hawba sisu Chief Minister bu thagachari amadi TOMTV ki staff singbusu matam sangna miyamgi seba tawbiduna aikoi gumna awaba kaya lamdamasigi kachin koya da leiba miyoi kaya gi mateng pangbikho haike Tungda mayamna nungsibidan mateng mayamju pambire aduga koi honorable CM naju akoigi achangba hek phatribaugi mapalamda puboro sida oro mana magi angamba thak ta honagani na koi sumai habire ado sigidamukta koi honorable CM ju haningai lekatna thagachari mamangda ju mayam ma tawbirakhre ado hoji ki oina ju anabaje phatribo mana layeng bine na mana chung thokure sigidamukta ju haningai lekatna thagachari aduga koi Manipur da laiba miyam punamara ju koi bunusibidina mateng pangbire koi namta ju aina haningai lekatna thagachari aduga aije koi tamoji naba pharaga koi ju mayang gi mateng pangba ngamba oijage koi honorable CM ju
ꯑꯩꯅ ꯁꯤ TOMTVꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯨꯃꯥꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯂꯩꯇ ꯂꯥꯏꯔꯕ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯄꯤꯗꯨꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯨꯅ ꯑꯗꯒꯤ ꯑꯣꯏꯅꯕ ꯁꯦꯝꯅꯒ ꯃꯤꯠꯌꯦꯡ ꯆꯪꯖꯟꯕꯤꯔꯛꯇꯨꯅ ꯇꯧꯕꯁꯦ ꯁꯤ ꯑꯩꯈꯣꯏ TOMTVꯒꯤ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯑꯗꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯄꯨꯊꯣꯛꯄꯤꯔꯤꯕꯁꯦ ꯑꯁꯤꯕꯨ ꯌꯥꯝꯅ ꯐꯩꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯁꯤ ꯇꯧꯕꯗꯒꯤ ꯑꯩ ꯉꯁꯤ ꯍꯤꯡꯕ ꯉꯝꯖꯔꯦ ꯑꯗꯨꯒ ꯏꯄꯨꯔꯣꯏꯕꯁꯨ ꯂꯥꯏꯌꯦꯡꯕꯗ ꯃꯇꯦꯡ ꯑꯁꯨꯛꯀꯤ ꯆꯥꯎꯅ TOMTVꯅ ꯃꯇꯦꯡ ꯄꯥꯡꯕꯤ